ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯄꯥꯛꯅꯝꯁꯨ ꯌꯥꯎꯔꯤꯗ ꯑꯗꯨꯗꯒꯤ ꯈꯥꯖꯤꯡꯒ ꯅꯨꯡꯁꯤꯗꯥꯛꯀ ꯀꯥꯡꯉꯧ ꯑꯃꯁꯨ ꯌꯥꯎꯖꯔꯦ ꯁꯤꯡꯖꯨ ꯑꯃꯁꯨ ꯂꯩꯖꯔꯦ ꯃꯌꯥꯟ ꯃꯌꯥꯟ ꯑꯗꯨꯗꯤ ꯀꯥꯂꯦꯟꯒꯤ ꯏꯟꯖꯥꯡꯅꯦ ꯀꯥꯂꯦꯟ ꯊꯥꯒꯤ ꯑꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯁꯦ ꯃꯣꯔꯣꯛꯁꯤ ꯁ꯭ꯋꯥꯏꯗ ꯊꯝꯒꯦ ꯍꯥꯟꯅ ꯍꯣꯔꯦꯟ ꯆꯤꯛꯅꯕ ꯊꯕꯤ ꯍꯥꯟꯅ ꯑꯝꯇ ꯆꯥꯁꯟꯒꯦ ꯄꯥꯛꯅꯝꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯁꯧꯒ꯭ꯔꯤꯒ ꯂꯥꯛꯅ ꯆꯥꯟꯅꯗꯦꯕ ꯆꯠꯅ ꯅꯥꯟꯗꯕꯤꯅꯦꯕ ꯄꯥꯛꯅꯝ ꯃꯤꯛꯁꯆꯔ ꯍꯥꯏꯔꯦ
ꯀꯥꯂꯦꯟꯅꯤꯅ ꯍꯌꯤꯡꯁꯤ ꯐꯖꯔꯦ hào đấy hay gì vậy hay nggak saya paham sih pak 5 thằng tuổi ba trở lại này ô 좀 현재돼요 뭐 sau khi công an thầm của nó thì
네, 오히려 싸우자도 누가 있대, 라 싸우자. 예, 원발 따야. 영. 아, 이게 또 왜? Nhắm ngoài bị tội vậy nhé.
ꯑꯣ ꯐꯖꯅ ꯍꯥꯎꯔꯦ ꯉꯁꯤ ꯃꯊꯦꯜꯁꯤꯗꯤ ꯂꯣꯏ ꯍꯥꯎꯋꯦ ꯁꯧꯒ꯭ꯔꯤꯁꯨ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯨ ꯍꯥꯎꯋꯦ ꯄꯥꯛꯅꯝꯁꯨ ꯍꯥꯎꯋꯦ ꯈꯥꯖꯤꯡ ꯀꯥꯡꯉꯧꯁꯨ ꯍꯥꯎꯋꯦ ꯂꯣꯏ ꯍꯥꯎꯋꯦ ꯀꯥꯂꯦꯟꯒꯤ ꯃꯊꯦꯜ ꯍꯥꯏꯔꯗꯅ ꯑꯗꯨꯅ ꯂꯣꯏ ꯍꯥꯎꯋꯦ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕ ꯑꯣꯏꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ